Ngasi miyam kita ngasi topik se powerhouse of sports kayam kuina haibestani madu powerhouse sports Manipur thodona kaisu maswai se yai mayam no mo yai adu sanore yam putokpa picture basu basing yam tar basu national gi thakta adu international gi thakta sanaroi putokpa khak natana sanaroi sing se mai magi lobham thokpa mai magi activities ta event ta leiriba sing sida performance padana pirakanda country की वैन स्टेट की वैन मिंगपुर की बा यम लेग रहे अदुन मरम मोरकांद मणिपुर पिक्चर बसु पावर हाउस ऑफ स्पोर्ट्स मन लाइब वफम दि कयाम कुइना लाई हि कइनो हारकांद मरोइना अफाव अफाव मयाम दि लेग रहे अदुगा मदुगी अमु सेकंड लाइन हारकपकांद फाव मयाम सिंगदुगी महु सिनबा फाव मयाम सिंगदुगी लंबी तुंग इलगा चटकदबा अफाव सिंग कयाम थोलक किदोरि याबिगी वहंग अम लाई अदुगा मरोइना स्पोर्ट्स की लमसिदा लाइंगआंगना चंगबीरिबा मियेंग चंगदे हाइबदिना चदे तबदु खरे हेन चंगकांदा पावर हाउस ऑफ स्पोर्ट्स हैना मियामना खंगनरंबदो मदुआइगी फिदादु अदुम कल्लगा लेबगी फिबमदु ngamgadra haibe waham la maruna nation games ki karigi swaida manipur gi sports ki track record yengba kanda mamang sahi singda performance fajarambado hojikti adu yongno fajarakbasu ngamaktaba se nungnang baduni maroina fajaning baduni aduga power house of sports ki hana kanjala raba phida du mangdanaba adum kallaga makha chatharaknabagi wakhalon duni ngasi gi maroina aduga hojik yang lawba kandana MOA se Manipur Olympic Association se akhangai sing takpi bada Manipur da yam ngaligi matamdagi haiba tare kharan haipi bada 1947 India da tindringe adwai dagi huna swai gi activity sing gi tawba hormabani but marakta muk lepuba khara hena thabak mangam chana chatpa khara muk thabak tab tarakpa adwai area sing leramba yai but huju ki MOA arang nan student organization mangana akoi da kitang mit na kung ojo basi protip moina press briefing mo tawi तौबदा हाइरिसी MOA की सयेत नबसे थुना लोशलकांदा लोशन नबसे सरकार न सिनबियो लेंगांग न सिनबियो अदुगा नेशनल गेम्स खितंग गाइरा बनिना स्वाइद चटकदव सानरोय सिंगसिगी गेंगांदा थोंग लोनबा MOA से थोंग लोनबगी अमा फिबम सु लेरुबा छात्र सिंग हाइरिसे मसिगी फिबम से लेहनबिनो मरमदि नेशनल अखोगी नेशनल गेम्स खितंग गाइरक बनिना स्वाइद मणिपुर की अचौब सानरोगी तिमम चलकदमिना थुना लेंगांग मियंग चंगबियो हाइबो खोजेल अमा थोलखबदुना मरम ओरकांदा MOA की हुचुचुक ओइरे फिल्म से करीनो थिंगे इसिना कनानानो थिंगिसिना करी मरमगिनो थिंगबसिना मरम ओरकांदा नेशनल गेम्स यावबु चचगदबा यंग नावबा नहा ओइरेबा सानरोइसिंगदा कयाम अपनबा पीरी हाइबगी स्वाइदा कुपना खना जरपत जाने लो लेंजन बिरेबा गेसिंगदे आई ये इथंग लेंजन बिरेबा से टी दुसंता कोच youth affairs and sports ne ai hanan marup dusun tu taram noksari dusun tu oi direction biri pase nikthau khongjam ibungo chaupi joint secretary MOA Manipur Olympic Association ne yoja tabu chu taram noksari aduga ai yet tamu chu oi da ai ne yet thangna family jeri pase loitong bom kala sports kalam ni kuina Manipur gi sports ki lamda tabir aba mamang akoina khangjarak pada ampha ga su affiliate toroga lakhiba hojikti affiliation de leitre tobadabu Delhi अखोई न्यूज़ सिंगदा स्पोर्ट्स कलम नि सोइना लेप्तना स्पोर्ट्स की मरमदा स्पोर्ट्स फगलन वे वखलोंदा इबिदिबा अदु कलम नि स्ने ओजा कलाबसु तराम नोक्चरी MOA की सुमा अखोइना थोनिंगदा हाइ तारे ai लाइव थीबा थोदोक्से ai अममुक्ति अमरक्ता आइना थेनागिबा मुक्सु थोखरे अदु हुजुजि थोइबा पोचिदा अखोइगी नहन हुजि हाइबि वाफंदुदा सानोरोई सिंगना सरुक यानमागी खनबा खोटबा लोइनमक लोयरे MOA की साइट तगी अखोइ खबर काइदा थेंगनै अदुम मागी चटकदौ खोंग थांगदौ मतम ngaइसलाबने मतमसिदा अखोइना खबर काइदा थेंगनाबदा कोइ मिसमनदि खनदबा हाइतारे अखोइ प्रजा सिंगनसु थवायाबुसिनसु अखोइना MOA ना सानबगी प्रमोट तौनबो होनबनी स्टेट गवर्नमेंट ऑफ मणिपुर ना चांगा पीबने अदुगा अयेंबा सिंगसिना हराउजबनी पामजबनी नुंगाइ पामजबसिंगसिना हराउजबनी सानबसिंगना सानरोसिंगना सानबसिंगसिदि मखोइना खलिबा वाखनसिदि अतोपा मा हाइदोकबा नते okay सानबसिदा मखोइ कंपटीशन यावरगा मखोइगी मिंगसत लाइबाकसिगिसु पोरकपा मखोइगिसु अफबा मिंगसत तानबा होनबा सिखतनी मोइ सानरोसिंग खनबदे अदुगुम सुमाइना खोंग थांदोक कदोबा मतमदा ngaइसलाबा मतमसिदा यामना MOA की गा MOA दा कनाना करी तोरपनो अदुगी अखोइ चैनबदुदि अखोइ खंगदे
ꯑꯗꯨꯒ ꯆꯌꯦꯠꯅꯕꯝꯗꯤ ꯊꯣꯔꯛ ꯀꯣꯔꯠꯇ ꯀꯦꯁ ꯑꯃꯗꯤ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯃꯗꯤ ꯀꯣꯔꯠꯅ ꯍꯥꯏꯔꯛꯄ ꯗꯤꯔꯦꯛꯁꯟ ꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯣꯅ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯌꯥꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯦꯔꯣꯛ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯦ ꯈꯣꯠꯂꯦ ꯍꯥꯏꯗꯅ ꯈꯕꯔꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯏ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯈꯟꯖꯕ ꯑꯃꯗꯤ ꯂꯩ ꯃꯁꯤꯗꯤ ꯅꯦꯁꯅꯦꯜ ꯒꯦꯝ ꯁꯔꯨꯛ ꯌꯥꯕꯁꯤꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯣꯔꯠꯀꯤ ꯑꯣꯅꯔꯦꯕꯜ ꯀꯣꯔꯠꯀꯤ ꯌꯥꯝꯅ ꯍꯥꯊꯨ ꯇꯧꯕ ꯔꯥꯏ ꯑꯃꯅ ꯁꯠꯂꯥꯎꯅ MOAꯗ ꯀꯩꯅꯣꯗ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯗꯤꯔꯦꯛꯁꯟ ꯑꯃ ꯄꯤꯔꯛꯄꯁꯦ ꯑꯦꯔꯣꯛ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯨ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯒꯦꯝ ꯁꯔꯨꯛ ꯌꯥꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯗꯨ ꯑꯗꯥ ꯍꯥꯞꯇꯅ ꯈꯣꯠꯇꯅ ꯑꯦꯛꯁꯄꯥꯔꯠ ꯍꯥꯞꯇꯅ ꯈꯣꯠꯇꯅ ꯁꯤꯜꯂꯣꯅ ꯍꯥꯏꯔꯛꯄꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤ ꯄꯥꯈꯠꯄ ꯑꯣꯀꯦ ꯅꯨꯡꯉꯥꯏꯇꯕ ꯆꯔꯥꯡꯅꯕ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯁꯥꯟꯅꯕꯗꯃꯛ ꯈꯟꯖꯔꯝꯕꯗꯣ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯈꯜ ꯑꯃꯗꯁꯨ ꯃꯈꯣꯏꯗ ꯃꯁꯤ ꯁꯔꯨꯛ ꯌꯥꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯔꯅꯥꯏ ꯄꯩꯁꯥ ꯄꯨꯊꯣꯛꯇꯅ ꯆꯠꯀꯗ꯭ꯔꯥ ꯆꯠꯂꯣꯏꯗ꯭ꯔꯥ ꯆꯠꯄꯒꯤ ꯐꯤꯕꯝꯁꯤꯃꯗꯤ ꯍꯧꯖꯤꯛꯇꯤ ꯁꯤꯒꯨꯝꯕ ꯆꯌꯦꯠꯅꯕꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯂꯦꯝꯄꯤꯛ ꯀꯃꯤꯇꯤꯅꯁꯨ ꯈꯪꯗꯅ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟꯕ ꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯃꯁꯛ ꯈꯪꯗ꯭ꯔꯒꯁꯨ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯗꯅꯕ ꯌꯥꯏꯐꯅꯕꯒꯤ ꯐꯤꯕꯝꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯋꯥꯈꯜꯂꯣꯟꯁꯤ ꯍꯣꯡꯗꯣꯔꯛꯇꯅ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯅ꯭ꯌꯨꯇ꯭ꯔꯤꯌꯟ ꯑꯦꯊ꯭ꯂꯦꯠꯀꯁꯤ ꯁꯔꯨꯛ ꯌꯥꯕ ꯌꯥꯍꯜꯂꯛꯑꯕꯅꯦꯕ ꯑꯣꯀꯦ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯔꯁꯤꯌꯥꯅ ꯑꯗꯒꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯅ ꯂꯥꯟ ꯇꯧꯅꯩ ꯅꯣꯏ ꯑꯩꯈꯣꯏꯅ ꯂꯥꯟ ꯂꯦꯞꯄꯣ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯒꯗꯤ ꯅꯣꯏꯒꯤ ꯐ꯭ꯂꯦꯛ ꯅꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯑꯗꯨꯒꯅꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯤ ꯅꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯟ ꯁꯥꯟꯅꯔꯣꯏ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ ꯁꯦ ꯏꯚꯟ ꯔꯤꯐ꯭ꯌꯨꯖꯤ ꯐꯥꯎ ꯃꯥꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯇꯤꯝ ꯁꯦꯝꯃꯒ ꯔꯤꯀꯣꯅꯥꯏꯖ ꯇꯧꯔꯒ ꯁꯔꯨꯛ ꯌꯥꯍꯜꯂꯅꯤ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯨ ꯌꯦꯡꯉꯨꯔꯀꯥꯟꯗ ꯑꯩꯅꯗꯤ ꯑꯗꯨꯝ ꯈꯜꯂꯦ ꯁꯤ ꯄꯥꯎꯁꯤ ꯇꯥꯔꯒꯁꯨ ꯃꯅꯤꯄꯨꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯁꯥꯟꯅꯕꯗꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯇꯧꯕꯗꯗꯤ ꯃꯗꯨ MOAꯅ ꯊꯥꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯌꯥꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯊꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯀꯣꯟꯕꯗꯗꯤ ꯃꯇꯝꯈꯔ ꯂꯩꯔꯤꯕꯅꯤ나 28 ꯖꯅꯋꯥꯔꯤꯗꯒꯤ ꯍꯧꯒꯗꯕꯅꯤꯅ ꯃꯇꯝ ꯈꯤꯇꯪꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯅꯤꯃꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯥꯀꯟ ꯑꯅꯤꯃꯛꯅ ꯌꯥꯁꯟꯅꯕ ꯑꯃ ꯁꯣꯏꯗꯅ ꯄꯣꯔꯛꯑꯒ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯁꯣꯏꯗꯅ ꯄꯣꯔꯛꯑꯒ ꯁꯣꯏꯗꯅꯗꯤ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯊꯥꯖꯕ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯣꯀꯦ ꯁꯔ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯖꯤꯛꯀꯤ ꯀꯣꯔꯠꯀꯤ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯕꯁꯤ ꯄꯣꯏꯟꯠ ꯑꯃꯈꯛꯇꯪ ꯍꯥꯏꯖꯒꯦ ꯄ꯭ꯂꯤꯖ इहान हान्ना ऑनरेबल हाई कोर्ट ना ऑर्डर में थोकपा मणिपुर की हुजिक हुजिक लेरिबा नेशनल गेम तारीख 19 दा पांथोकदोरिबा हौगदोरिबा से असिगी दमकता एडहोक कमिटी अमा सेमु फॉर द सिलेक्शन ऑफ प्लेयर्स अन हाइबा फॉर द सिलेक्शन ऑफ प्लेयर्स मदुगी मतुंगिना अमुक मणिपुर की गवर्नमेंट ना कमिटी अमा एडहोक कमिटी अमा सेमबा अदुगा ngarang nahan अमुक ऑनरेबल हाई कोर्ट ना अना नहान हाइगिब जजमेंट दो आई क्लैरिफाई तौजगे हाइदना आई कोर्ट की ऑर्डर दु पुजरकपने ओहे माना हाय द कोर्ट क्लैरिफाइज दैट देयर इज नो रिक्वायरमेंट फॉर कॉन्स्टिट्यूशन ऑफ एड हॉक कमिटी फॉर सिलेक्टिंग द प्लेयर्स फॉर द ensuing 38 national games as Uttarakhand as the selection of the players is to be done strictly in terms of the issued guidelines issued by Indian Olympic Association हाइबने को सर अइन हाइजबदी हौजिकी नेशनल गेम की चनबीगी मतुंगिना अइना फुटबॉल सानरे नत्रगा अइना हॉकी सानरे अइना जुडो सानरे बॉक्सिंग सानरे हारगा मणिपुर की सरकारना अखोगी प्लेयर सिंग सिलेक्शन तगदब नते मागी नेशनल फेडरेशन सिंगसिना हौजिक फुटबॉल की दमकता टीम तरा क्वालिफाई ओइरे हाइबदा मणिपुर ओइब्रा ओइदब्रा हाइबदु मणिपुर ने डिसाइड तगदब नते फुटबॉल फेडरेशन हारगदबने खुदमुन हारबदा से वुशुगी अंगांग असु क्वालिफाई ओइरे हाबजे मणिपुर हाइगदब नते अदु मोगी वुशु फेडरेशन हारगदबने अदुमाइन तौदना हुजिकी चनबीगी मतुंगिना इंडिया की नेशनल कंपटीशन मयाम सिदा 1 to 8 पोजीशन फंगबसे ऑटोमेटिकली मखोइसी नेशनल गेम्स के दमकता क्वालिफाई ओइबा ओके असी मयाम खोगी पब्लिक ना खंबिगदबसे पब्लिक ना खंगदबसे खोगी मणिपुर की सिंगनाउ सिंग स्पोर्ट्स पु थगुलिबा मयाम ना खंगदबसे हुजिक इहान हाना नेशनल गेम हौदोरपदगी हॉकी सी नुपागिसु नुपिगिसु क्वालिफाई ओइरे हारपदा अंगपम ओइग्रे हंदकसे नुपागिसु नुपिगिसु पुलप क्वालिफाई ओइरकपनेबा हाइबदी ममांगी नेशनल हॉकी चैंपियनशिप ता नुपासु नुपिसु लास्ट 1 to 8 ओइबदगी ऑटोमेटिकली ओइरकपनी हाइबदी चैंपियन ओइरुबदगी अदमाइन तौदना
hojik all India gi boxing competition pangthok ko matamda 40 kilo gi 50 kilo gi magi masa masa gi category sida 1 to 8 masi automatically qualify aduga internationally fauraba asia gi fauraba sina makoina wild card oina hapakadabne amarak marak tai khoina apikpa sports ki nipan gi mahota tara oirak pasu yawi aduna the prerogative of the selection of players is not by Manipur Olympic Association or the government of Manipur maduna khoina prajada haijening badi government na selection tabudab nate hadu court na muk mana magi honorable court na magi hana piruba raido ay muk clarify tawke haidana mana muk khairakpudo aduna prajada confusion amado ai sengdokhra na khale madudagi khoina haining badi Manipur gi ya cyber department lairiba advocate general han lairiba Manipur gi cabinet haiba lairiba sina Manipur gi se khoi gi power house haigadra natraga any house na haiba sina malim gi chana bisi jo idi khara khangpham thokadra ina khallubane haibadi sir ari khall khangdra ina ko asi government gi se thore se kaino ke samchang da thore se kain ai khallubane madai du da sanaroi myam di loin khangba mamangi tha national game pangthok tringai da national federation myam na player list loin amak announce loi gharabane se wushu gi oigera se boxing gi oigera hockey gi oigera national federation myam sina moigi mi myam je loina qualify oigre lauthokna loi gharabane but unfortunately sometimes what happens is Manipur gi damak di marak ta khoigi sports association sing ase court case kumba leiba macha masu leiba sing si makhoigi national competition yauna bagi damak ta trial je suppose cycling gi all India gi competition gi si Manipur de chakadabne madugi trial si cycling do hujik dispute leibani na kanana pangthokadabnu haibada Indian Olympic Association gi guideline gi matungina National Hockey Federation na Manipur Olympic Association da hairakani ba sumain tawdana khoigi kanogi cycling gi national participate tawdaba singse matang sana khanbirau committee amna hairaga madugi matamdu da dispute leiba singsi Manipur Olympic Association na Manipur gi cycle gi ahi ba mayam tanaraga committee ama semaga cycle gi trial loigre kudamuna harabdo ko rowing gi loigre ko adu gumbadu dadi ad hoc committee ama semadu su government gi prerogative natte sisu Indian Olympic Association gi charter ne ba aduna ahi cycle gi hujik birodom daga thoriba mayam se uja mayam se loi namak kauraga parents mayam kauraga moi mamang da competition da holo matung da khalle the duty of Manipur Olympic Association haibana kaino haibada khallaba mayam si Indian Olympic Association na moigi portal ama hangakani moigi GTCC na khoigi national game pangthokadaba sigi portal ama hangapagi entry gi mathau se masi Manipur Olympic Association na tawudawne aduga mayam na khanbana MOA si kanom leiramnina government na tawudra na kanom leiramnina ai sir sida ai amdaga hajaw gi ko matamdi kitang lojurage please hojik India gi hockey team se India gi hockey federation na thagadabne India gi yasna thagadabna teba selection se tawudabu any national game pangthokpa matamda Manipur government gi mandate ni chaliba mayam si gi khorsa karikra mayam si government na pibe one adi sports mayam gi puning thogot point na pibagi one aduga their duty is to finance the team selection du di mugi duty na teba adugi confusion du ni da aino ji haje khibudo honorable judge masamang na pikhiba committee ama semon hairapudo mana munna tar matungda mana mu hairakpane ba ko asi amna historic oiba landmark judgment ne the court clarifies that there is no requirement for the constitution of ad hoc committee for the selection of players haidi landmark judgment ne government su phangbiro praja su khangbiro aduga masigi chapter si close tarwasi aduga hojik aikoina focus tawgudabadi sir ai goa da chacharui Goa National Games se madugi matungda amuk ai aikoigi Nagaland da North East Sports kido ai su media gi amone chacharui Goa gi si lonamak selection si loraba matungda irang thoraba matungda akoina amuk na chindek su haibu sunate Manipur gi players singi wana phangjaba medal se masi aidi haijai politicians in the credit lobino na politicians lobigno mogi mama mapana allamana masana hona zamanne bako on the other way around hujik Goa gi angang myam chatpa matamda pasado government na in time sanction tawdrabani na ko
ꯄꯦꯔꯦꯟꯁ ꯃꯌꯥꯝꯁꯤꯅ ꯂꯥꯟ ꯊꯣꯔꯛꯄꯒꯤ ꯏꯔꯥꯡꯒꯤ ꯇꯧꯔꯕ ꯃꯇꯝꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯕꯟꯙꯥꯟ ꯊꯝꯗꯅ ꯑꯣꯀꯦ ꯑꯗꯨꯋꯥꯏꯗꯨ ꯉꯥꯛꯇꯪ ꯊꯝꯖꯒꯦ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯑꯗꯨꯋꯥꯏꯗꯨ ꯂꯣꯏꯁꯟꯖꯒꯦꯗꯤ ꯃꯇꯝꯁꯦ ꯍꯥꯟꯅ ꯈꯔ ꯂꯧꯔꯦ ꯆꯠꯂꯨꯔꯦ ꯑꯗꯨꯋꯥꯏ ꯑꯦꯔꯤꯌꯥꯗꯁꯨ ꯑꯗꯨꯝ ꯏꯟꯇꯔꯦꯁꯇꯤꯡꯗꯤ ꯑꯣꯏꯕ ꯖꯒꯥꯅꯤ ꯇꯧꯕꯇꯕꯨ ꯆꯥꯎꯔꯥꯛꯄ ꯈꯪꯉꯛꯏꯁꯤ ꯁꯥꯟꯅꯕ ꯈꯟꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯀꯔꯤ ꯈꯟꯕ ꯍꯥꯏꯁꯦ ꯃꯔꯝꯗ ꯀ꯭ꯋꯥꯂꯤꯐꯥꯏꯗꯀꯤ ꯀꯔꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯃꯁꯥꯒꯤ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯁ꯭ꯋꯥꯏꯁꯦ ꯆꯥꯔꯇꯔ ꯑꯃ ꯂꯩꯖꯕꯅꯤ ꯏꯟꯗꯤꯌꯟ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤꯁꯨ ꯏꯟꯗꯤꯌꯟ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠꯇꯨ ꯑꯦꯝꯑꯣꯑꯦꯅ ꯑꯃꯨꯛ ꯁ꯭ꯇꯦꯠ ꯁ꯭ꯇꯦꯠꯇꯨꯒꯤ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯆꯪꯕꯅꯤ ꯁꯥꯇ꯭ꯔ ꯁꯥꯟꯅꯔꯣꯏꯁꯤꯡ ꯀꯔꯤꯁꯤꯡ ꯈꯟꯕ ꯆꯠꯄ ꯆꯠꯇꯕ ꯑꯗꯨꯋꯥꯏꯗ ꯀꯩꯁꯨ ꯆꯌꯦꯠꯅꯕ ꯂꯩꯇ꯭ꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒ ꯑꯦꯝꯑꯣꯒꯤ ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯥꯏꯕ ꯇꯥꯏ ꯑꯦꯝꯑꯣꯑꯦꯅꯁꯨ ꯃꯗꯨ ꯆꯞ ꯆꯥꯅ ꯉꯥꯛꯅ ꯆꯠꯆꯕꯅꯤ나 ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯏꯚꯟ ꯑꯦꯗꯣꯛ ꯀꯃꯤꯇꯤ ꯁꯦꯝꯕ ꯈꯣꯠꯄ ꯍꯥꯏꯗꯨꯐꯥꯎꯗ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯃꯊꯧ ꯇꯥꯗꯕꯒꯤ ꯑꯦꯔꯤꯌꯥꯗꯨꯅꯤ ꯑꯗꯨꯒ ꯂꯥꯛꯏ ꯋꯥꯐꯝꯗꯤ ꯉꯁꯥꯏꯒꯤ ꯒꯋꯥ ꯆꯠꯂꯨꯕ ꯃꯇꯥꯡꯗꯁꯨ ꯊꯦꯡꯅꯔꯛꯄ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯅꯤꯗꯇꯨ ꯃꯇꯝ ꯆꯥꯅ ꯕꯦꯛꯑꯞ ꯐꯖꯅ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯦꯛ ꯆꯠꯂꯨꯕꯒ ꯍꯜꯂꯛꯄꯒ ꯔꯦꯝꯕꯔꯁ ꯇꯧꯕꯗꯨ ꯃꯗꯨꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯁꯨꯡ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯨꯅ ꯕꯤꯂꯣꯡ ꯇꯧꯖꯔꯤꯕ ꯐꯦꯗꯔꯦꯁꯟꯁꯤꯡꯗ ꯆꯤꯛꯆꯒꯗꯕ ꯀꯣꯛꯀꯤ ꯑꯦꯔꯤꯌꯥꯗꯨ ꯗꯨꯁꯟꯇ ꯑꯗꯨꯋꯥꯏꯗꯨ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯌꯥꯁꯀꯤ ꯁꯥꯏꯠꯇꯒꯤ ꯍꯦꯛ ꯍꯥꯏꯌꯦ ꯁꯥꯟꯅꯔꯣꯏꯁꯤꯡ ꯀꯔꯤꯁꯤꯡ ꯆꯠꯂꯨꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗꯗꯤ ꯄꯥꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯝꯗ ꯌꯥꯁꯀꯤ ꯀꯔꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁꯔꯁꯤꯡ ꯍꯥꯏꯕꯤꯕꯗ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥꯁꯤꯡ ꯀꯔꯤꯁꯤꯡ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯁꯤꯡꯗꯗꯤ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ ꯑꯗꯨꯋꯥꯏꯒꯤ ꯐꯤꯕꯝꯗꯨꯐꯥꯎ ꯂꯩꯅꯤ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯕ ꯉꯝꯍꯧꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯒꯤ ꯑꯦꯔꯤꯌꯥꯗꯣ ꯍꯟꯗꯛꯀꯤ ꯅꯦꯁꯅꯦꯜ ꯒꯦꯝ 38 ꯁ꯭ꯋꯥꯏꯗ ꯆꯠꯂꯛꯀꯗꯧꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯗꯁꯨ ꯈꯔꯁꯨ ꯃꯥꯌꯣꯛꯅꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯅꯤꯗ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯂꯩꯇ꯭ꯔꯁꯨ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯐꯤꯕꯝ ꯍꯥꯏꯁꯤꯗ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯃꯥꯜꯂꯦ ꯃꯁꯤꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯃꯣꯏꯒꯤ ꯃꯣꯔꯦꯜꯗꯨ ꯀꯌꯥꯝ ꯁꯣꯛꯍꯟꯒꯗꯒꯦ ꯁꯤꯅꯤ ꯇꯨꯁꯟꯇ ꯑꯩ ꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯦꯝꯑꯣꯑꯦꯒꯤ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯀꯩꯅꯣꯒꯤ ꯑꯦꯗꯣꯛ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕꯒꯤ ꯁꯨꯃꯥꯏꯅ ꯀꯣꯟꯅ ꯁꯤ ꯇꯥꯕ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯗꯤ ꯀꯩꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯑꯣꯀꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯨꯗꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯀꯦꯁ ꯑꯃ ꯇꯧꯕꯅꯦ ꯍꯥꯏ ꯀꯣꯔꯠꯇ ꯖꯨꯗꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯀꯦꯁ ꯇꯧꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯣꯔꯠ ꯔꯥꯏ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯃꯥꯅ ꯄꯤꯔꯤꯕ ꯆꯦꯗꯣ ꯀꯔꯝꯕ ꯆꯦꯅꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯇꯥꯟꯅꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯦꯝꯑꯣꯑꯦꯁꯨ ꯇꯥꯟꯅꯃꯨꯔꯝꯃꯗꯤ ꯈꯪꯗꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯄꯤꯔꯕꯅꯤꯅ ꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯍꯥꯏ ꯀꯣꯔꯠꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯇꯤꯝꯒꯤ ꯁꯣꯏꯗꯅꯕ ꯑꯃ ꯇꯧꯕ ꯌꯥꯅꯃꯥꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯐꯖꯕꯔꯣꯝꯗ ꯑꯉꯥꯡꯁꯤꯡ ꯇꯤꯝ ꯊꯥꯕ ꯌꯥꯅꯃꯥꯏꯅꯦꯅ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯀꯨꯃꯦꯟꯒꯤ ꯁꯞꯄꯣꯔꯠꯅꯗꯤ ꯃꯥꯒꯤ ꯀꯣꯔꯠꯀꯤ ꯔꯥꯏ ꯇꯥꯕ ꯍꯥꯏꯅ ꯇꯥꯟꯅꯔꯤꯁꯤꯡꯁꯦ ꯑꯗꯨꯒꯤ ꯁꯞꯄꯣꯔꯠꯇꯨꯅ ꯔꯥꯏ ꯇꯥꯔꯛꯑꯦ ꯔꯥꯏ ꯇꯥꯔꯀꯥꯟꯁꯤꯗ ꯃꯈꯣꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯂꯤꯝꯄꯤꯛꯁꯤꯅ ꯀꯔꯤꯅꯣ ꯑꯣꯂꯤꯝꯄꯤꯛꯀꯤ ꯆꯦꯞꯇꯔ ꯀꯩꯅꯣꯁꯤꯅ ꯀꯔꯤ ꯂꯩ ꯀꯃꯥꯏꯅ ꯂꯥꯛꯄꯅꯣ ꯀꯔꯤ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯃꯥꯅ ꯇꯧꯔꯗꯤ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯗꯤ ꯐꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯋꯥꯠꯂꯛꯄꯅꯤꯅ ꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯃꯥꯅ ꯄꯤꯈꯠꯂꯨꯕ ꯈꯔꯗꯨꯗꯤ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯍꯥꯏꯀꯣꯔꯠꯅ ꯔꯥꯏ ꯑꯃ ꯇꯥꯕꯤꯔꯛꯑꯦ ꯑꯗꯨꯒꯤ ꯇꯥꯔꯤꯕ ꯔꯥꯏꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯀꯃꯤꯇꯤ ꯁꯦꯝꯃꯦ ꯁꯦꯝꯃꯤꯕ ꯀꯃꯤꯇꯤ ꯁꯦꯝꯃꯤꯁꯤꯗꯩꯁꯤꯗ ꯀꯌꯥꯝꯅ ꯆꯨꯝꯕꯅꯣ ꯀꯌꯥꯝꯅ ꯂꯥꯟꯕꯅꯣ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯗꯤ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯇꯥꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯃꯤꯅꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯇꯥꯔꯛꯏꯕ ꯔꯥꯏꯗꯣ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯐꯖꯅ ꯑꯃꯨꯛ ꯊꯤꯒꯠꯂ ꯈꯣꯠꯀꯠꯂ ꯅꯤꯌꯣꯝꯗꯣ ꯆꯨꯝꯅ ꯆꯦ ꯆꯥꯡ ꯂꯩꯔꯤꯕ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯂꯩꯔꯤꯕ ꯆꯦ ꯆꯥꯡ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯇꯧꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯤꯅ ꯁꯤꯅꯤ ꯃꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯑꯃꯨꯛ ꯊꯥꯡꯒꯠꯂꯦ ꯀꯣꯔꯠꯇ ꯊꯥꯡꯒꯠꯂꯀꯥꯟꯗ ꯀꯣꯔꯠꯅ ꯑꯃꯨꯛ ꯌꯦꯡꯉꯀꯥꯟꯗ ꯑꯩꯅ ꯇꯥꯔꯤꯕ ꯔꯥꯏꯁꯤꯗꯤ ꯁꯣꯏꯔ ꯃꯥꯜꯂꯦ ꯑꯃ ꯇꯧꯔ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗꯗꯤ ꯌꯧꯔꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛꯀꯤ ꯆꯦꯗꯨ ꯌꯧꯔꯛꯇ꯭ꯔꯤꯕꯅꯤ나 ꯌꯧꯔꯛꯇꯕꯗꯤ ꯌꯥꯔꯣꯏ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯤꯗ ꯌꯧꯔꯛꯑꯅꯤ ꯍꯧꯖꯤꯛꯀꯤ ꯁꯤꯗꯩꯗ ꯌꯥꯗꯦ ꯈꯣꯠꯇꯦ ꯑꯃ ꯀꯃꯥꯏꯅ ꯇꯧꯅ ꯈꯣꯠꯅ ꯀꯔꯤ ꯂꯩꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕꯤꯗ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯍꯥꯟꯅꯒꯤꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯦꯝꯑꯣꯑꯦꯅꯕꯨ ꯊꯥꯕꯕꯨ ꯑꯣꯏꯔꯁꯨ ꯑꯃꯅ ꯇꯧꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣ ꯃꯤꯅꯤꯁꯇꯔꯒ ꯇꯥꯟꯅꯔꯒ ꯑꯉꯥꯡ ꯇꯤꯝ ꯆꯠꯇꯕ ꯌꯥꯗꯦ ꯇꯤꯝ ꯆꯠꯅꯃꯥꯏ ꯍꯣꯠꯅꯅꯤ ꯑꯗꯨꯒ ꯍꯥꯟꯅꯁꯨ ꯃꯥꯡꯗꯁꯨ ꯆꯠꯂꯤ ꯄꯩꯁꯥ ꯌꯥꯝ ꯉꯟꯅ ꯐꯪꯕ ꯊꯦꯡꯅ ꯐꯪꯕ ꯑꯗꯨꯒꯤ ꯑꯣꯏꯖꯔꯁꯨ ꯑꯗꯨꯝ ꯇꯤꯝ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯐꯖꯅ ꯇꯥꯟꯅꯔꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯩꯗꯤ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯁꯤ ꯐꯖꯅ ꯑꯗꯨم ꯄꯩꯁꯥ ꯐꯪꯗꯅ ꯈꯣꯠꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯅꯨꯡ ꯁꯦꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯥꯗ ꯃꯥꯒꯤ ꯇꯤꯀꯦꯠ ꯅꯨꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯊꯤꯅ ꯃꯑꯣꯡ ꯇꯥꯅ ꯍꯥꯟꯅ ꯐꯔꯤꯕ ꯑꯩꯈꯣꯏ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯟꯅ 7 ꯇꯥꯔꯝꯕꯗꯣ ꯍꯟꯗꯛꯅ 5 ꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯥꯔꯛꯀꯗ꯭ꯔꯥ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯋꯨꯁꯨꯒꯤ ꯇꯥꯕꯗ ꯋꯨꯁꯨꯒꯤꯁꯨ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯄꯔꯐꯣꯔꯃꯦꯟꯁ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯔꯐꯣꯔꯃꯦꯟꯁ ꯍꯦꯟꯒꯠꯂꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤꯁꯦ ꯀꯔꯤꯗ ꯈꯪꯉꯤꯅꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯃꯤ ꯃꯁꯤꯡꯁꯦ ꯃꯥꯅ ꯍꯦꯟꯒꯠꯂꯦꯕ ꯀ꯭ꯋꯥꯂꯤꯐꯥꯏ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯍꯥꯏꯁꯦ ꯍꯩꯕ ꯃꯁꯤꯡ ꯌꯥꯝꯃꯛꯄꯒꯤꯅꯦꯕ ꯑꯗꯨꯗ ꯌꯥꯝꯃꯛꯄꯅꯤꯅ ꯑꯩꯈꯣꯏꯗꯤ ꯄꯔꯐꯣꯔꯃꯦꯟꯁ ꯐꯔꯛꯀꯗ꯭ꯔꯥ ꯈꯜꯂꯦ ꯐꯔꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯦꯛ ꯇꯧꯒꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯕ ꯀꯩꯝꯇ ꯂꯩꯒꯅꯣ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯣꯀꯦ ꯑꯍꯥꯟꯕ ꯔꯥꯎꯟꯗꯁꯦ ꯃꯔꯨꯑꯣꯏꯅ
ꯆꯠꯄ ꯁꯣꯏꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯅꯤꯡꯍꯟꯅꯕꯤꯅꯣ ꯆꯌꯦꯠꯅꯕ ꯊꯣꯏꯅ ꯂꯩꯇ꯭ꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯌꯦꯁ ꯈꯔ ꯁꯨꯝ ꯎꯕ ꯇꯥꯟꯅꯍꯧꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯡꯀꯛ ꯈꯔ ꯋꯥꯠꯄꯒꯤ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯃꯝꯅꯕ ꯂꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕꯇ ꯂꯩꯇꯦ ꯁꯨꯡꯁꯣꯏ ꯆꯠꯀꯅꯤ ꯁꯨꯡꯁꯣꯏ ꯆꯠꯀꯅꯤ ꯋꯥꯐꯝꯁꯦ ꯑꯣꯖꯥ ꯀꯂꯥꯅ ꯍꯦꯛ ꯍꯧꯕꯗꯒꯤ ꯊꯝꯕꯤ ꯃꯗꯨꯗꯤ ꯌꯥꯝ ꯊꯥꯖꯅ ꯍꯥꯏꯕ ꯇꯥꯏ ꯆꯠꯄꯩꯗꯤ ꯁꯣꯏꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯁ꯭ꯋꯥꯏꯁꯦ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯀꯔꯤꯝ ꯈꯟꯕꯤꯔꯨꯔꯅꯨ ꯍꯥꯟꯅꯁꯨ ꯈꯟꯗꯦ ꯁꯥꯟꯅꯔꯕꯔꯣꯝꯗ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯆꯠꯄꯩꯗꯤ ꯁꯣꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ